ꯑꯗꯨꯒꯨꯝꯕ ꯊ꯭ꯔꯦꯠ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏ ꯀꯤꯔꯒ ꯍꯟꯅ ꯆꯦꯟꯒꯗꯕꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯏꯊꯧ ꯑꯩꯈꯣꯏ ꯁꯪꯕꯤꯙꯥꯟꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯉꯥꯛꯅ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 10ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟꯁꯨ ꯍꯧꯒꯗꯧꯔꯦ ꯃꯁꯤꯒ ꯃꯔꯤꯁꯨ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 14ꯗ ꯑꯩꯈꯣꯏ BJPꯒꯤ ꯑꯣꯐꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ संविधान गौरव अभियान 75th years of संविधान सेमखिबगी हाइबे तारे मदुगा मरी लेनना फंक्शन अमा तौबदुदा ऑनरेबल चीफ मिनिस्टर श्री एन बीरेनना मागी फंक्शन दुगी मरी लेनबा वांगांग जबदि कछु काइदे मरी लेनरिब्रा लेनदब्रा पालिबा स्टेट गवर्नमेंट सिगी अगेंस्ट हाइबे तारे no confidence motion khalakani haidna ma apprehension leibagira karigino no confidence motion muk torpa targati tawreiba member singdo madu mayam na koitan tanadra mayum da bawwa leiba ngamoi haidna pankhibado huji phawda social media platform da video da kari viral chatro huji bawwa leiriba masi matang sida koi opposition side tagi akoina honorable governor unaraga masigumba wahi watase state amagi leader amana sigumba pallaga ngangbse the unbecoming of a leader haibatare adagi akoigi honorable member singi haibatare august house ki honorable member singi akoigi privilege sokpa right sokpa aduga some honorable members in a house da akoina akoida piba constitution na akoida piba right constitution makhada house da akoina business sathagaduri base rule amagi makhada rule of procedure conduct of business bharati संविधान की makhada संविधान makhada sana pathap state na semjabdo adugi makhada akoy house ki business sathagadabne no confidence motion move tawdaba haibududi akoy position ayambana di opposition side ki move tawdaba haibududi akoy leriba honorable members in mayam tanja charabra haibudo akoyna yengaga akoyna decide tawgadabni mada akoyna thamjaningi budi honorable chief minister na thamjibado madu akoy madudaida akoy संविधान की against संविधान na piba संविधान की मखादा piba rule of procedure conduct of business की member amagi right member amagi freedom do madudaida set tawba violation of rule of procedure or conduct of business haibata masigumsi tahonbigano advice tawbiu aduga akoina adugumba threat tawraga akoi kiraga halna siengedabsu nattieba akoigi tawam thokpa ithawdudi akoi munna khallaga house da no confidence motion move tawgadra tawroidra kari tawgadage haibududi akoi state ki praja singi interest da chahi ani farka dorba hujik law and order lairiba phibam tangdu leita da ba state lei tawriba mayam se makoina tawam thokpa state government amagi tawgadaba mathawdudi tawdradna koi opposition gi sengna hairabda koi manga khatani no confidence motion na koina move tawrasu akoi success oiba yai oidaba yai adudi tawringba tawjaraksunu moina tawjara haidana haiba akoi defeat tawra lore haidra tumina leigadaba dubu mockery ki type ta phagi ki type ta sumaina wasi ngangthok tringida munna khallaga nganghanningi adu madugumba chat tawba members in a chat tawdo koi party di madda kiraga hanna koi chengadaba natte akoi tawgadaba ithau akoi संविधान akoi da piba koi ki right akoi ki privilege do madu akoi ngakna koi chitkani aduga democracy akoi protect tawgani संविधान akoi protect tawgani inside the house outside the house akoi protect tawgani aduna sigumba wangang sangang sina hayeng house ki proceeding sa tharap kanada to ningda ba thokdok akoi to ningde aduna as a constitutional head government advice the view karigumba to ningda ba thokdok thorap targadi government masigi sole responsibility do ugadabani haina head of the constitution aduga state city head ama oibiriba koi honorable governor da koi prior information aduga koi moida memorandum ama sabito